Lamdam Asigi Apunba Shaktam NGAKNABA MASHAGI OIJABA KHUDINGMAK THADOKTUNA Khul Ngakliba Meitei Amatta Phaba Yaroi HAINA NGARANG NUMIDANG THOUBAL district TONGANBA MAPHAM KAYADA MEIRA PAIBI SINGNA KHONGJANG CHANGSHINKHRE KHONGJANG SING ADUGI SARUK AMA OINA THOUBAL KYAM WAंगMATABDA LEKAI ADUGI MEIRA PAIBI SINGNA KHUDTA MEIRA PAIDUNA KHOLAU KAYA LAUKHI KHONGJANG ADUDA ARAMBAI TENGOLDA LAKPA KES KHUDINGMAK WIDRAW Tꯧ Khul Ngakpa Phaba Yaningde amadi Manipuri Apunbagi Shaktam KAIBA YAROI haibana chingba wahai kaya iba placard singsu sizinakhi Khongjang aduda saruk yakiba MEIRA PAIBI gi luchingbi amana hai Arambai Tengol gi mathakta lakpa kes khudingmak withdraw taugadabani Arambai Tengol gi luching purel korongan ba khuman gi mathakta NIA na thangalakhiba kes asi yaba ngamloi amadi khudakta handokadabani Arambai Tengol gi tengoloi sing asina Lamdam Asigi Apunba Shaktam kaidanaba ahing nungthil khangdana ngak senduna lakpani fibam asi kanana ohelakpano haibasi angam athausinga mayek sengna khanggadabani haiki amaromda lilong nungai THOUBAL WANGMATABA wangjing kaithel amadi THOUBAL mela ground tasu mafam adugi MEIRA PAIBI singna manaba khongjang sing sangsinkhi Hoji apagi isa korongan bagi mathakta NIA na thangkaliba casing ase yaningde haidana akoina sinjabani isa sigi mathakta thangkatpiriba case ase khudakta lokthokpiu mama oibi akoina isa singidamakta awaba kaya mayongna dana khangdana leiraga karigidamakta mangonda sigi kanoji sibiribano makoise kanano ohengibano haibaje akoigi makok thongba miosina khangbam thoi haibaje akoi mama oibi akoina yaningde mama oibi akoina isa singidamakta Tungmang yet wai khudingmakta akoina moigidamakta senari aduna moi sokpa yaro icha sing sokpa yaro haibase mama oibegi akoigi thamoida mittagi pisintai ngasi moina di khangbidraga icha singchina lekai lamdam khunka khuyada ngaktana wana chendana leraga karigidamakta mangonda sigumba badnamche sibiri bana haibase yaningdi haidana akoi ngasi thoramase pangthokjabani sigumba ek ase thangalaktana mangku phaba punba tauba kaidongoi dusu tauba yaroi Manipur pumbagi imaiben khudimangna mahaki damakta lepli sigumba ya sarkar asina ona tainabada karigidamukta tawbirablibano phagadaba akoigi narco terrorist haibidi kuki singsidana karigumba amatta sathadraga akoigi leiriba akoigi isa sing asida karigidamukta kiasing ase thanga pirablibano masidi akoi mama oi khudimangna sumya ya ningde